Hi ma'am, ako'y video sibu yenganina sangbireba ma'am bu ahanmamagtada taramna uksari ado ma'am ngasise mamanggi ako'y mamanggi hatare mamanggi episode ta ako'y winner ni hadana lauthoksakiba yumnam thohenba haiba misaksina thabirappa photo amkhak yeksabagini ado ma'am kanagumba singna sigi lai khu yekse hatare painting style se pambiba ye aningba adongi photo su ye aningba leitaragadi sigi video sita comment ama tawbiramo aduga adomna tawbiramliba comment duna mathangi lakliba koi Saturday gi mathangi Saturday hatare mathangi Saturday gi koi khung baro nungthil gi pung baro taba phawbagi manungda adomna pibiramliba comment duna like khwaidigi yamna phangba misak ama haibadu oitaragadi adongi painting amamu mathangi episode ta sungsoi soidana yeksarake adu mathangi episode ta winner ni haibado like khwaidi yambadong lauthokjaraga mathangi episode ta sungsoi soidana yeksage ado mamangi episode haitare mamangi akhoi visual yekpagi painting ama thagappadada khwaidagi like yamaga winner ni adana koina khanjabase tutu lai mayum haiba misaka sina tare aduna tutu lai mayum si yaragadi koina sida pizariba WhatsApp number sida adongi photo ama thabiro aduga mathangi episode ta sungsoi soidana yeksarake ado light se mana phangi se 130 phangi ado 101 phangba masu yauri malem ngan bichanu ana ado malem bichanu waro yade lai se week amada amakhtang dei hen yek pasi kitang khudong jada bana maram warakanda koi winner se amakhtang khangatchabane ado malem bi matung tarapa episode singda winner oinaba honabiu ado myam ngasigi oina ti video se yengmina se koi kanona thohenba yumnam thoyenbana thabirapa photo se mu yeksar ke me apuna meeting tamina si thagasari Sige maka